Akasvani Imphal Ngangom Kiran Pau Pajari Ahanbada Marway Pau Rural Development and Panchayati Raj Mantri Yumnam Khamsanna Ziribam Pakili Basaka Torangi Tabaksing Satuna Yangshin Bahukray Bishnupur Jilagi Uyumakong Kulmanakta Security Force na Nongmay Ani Yauna Kusukulai Kamarum Pagatlay Sarkana Tokibano Hukumamana Mahiloshang Singing to Kabanamitage Ayupung Mapanagi Larik Tamba Horagani Sahi Parikiana January Taradagi Kunmanga Pawi Manung the Pangtuk Lagani How Kibun Nini the Nong left in a Chubadagi Low Lokpada Lomisina Kodong Chadabakaya Mayok Nare Amasung Aerospace Amasung Aviationgi Namitnini Chatagadaba International Conference Cum Exhibition Rastrapati Draupadi Murmuna New Delhi the Haudokray Ziribam the Pakil Basaka Torangi Tabaksing Yang Chinana Bagadamak, Naminini Kongjetta, Rural Development and Panchayati Raj Mantri Yumnam Khamsan, Ngasi Ziribam the Tungkray. Magna Hek Tung Baga, Ziribam Singdong Lai Kaidalai Ba District Panchayati Resource Center Gopista, Adaksa, Pradhan, Member, Mahiroi Lup Singh, Nepi Lup Singh Yauna, Civil Society Organization Singilu Singh Basinga Unaduna, Sakot Torangi P.M Singh Hana Yangshin Kemadi, Miam Pukalapu Wakat Singsu, Mantri na Taki. Tungda Mantri na Jilada Pahit Kadaba Lambi Tong Sangot Pagamari Lenabo Opam Sing Miam the Paudumki Madagimanunda Kilometer Kunmapan Sangba Lerek Lambi Manga Amasung Tong Manga Sangot Sagnaba Taurang Yauri Masig Matakta Dibong Kuno Dagi Jiri College Pau Maraktaleriba Tong Amadi Boroikal Sabughat Yonasat Kadaba Lambi Su Ningtin Sarbet Torbu Matunda Sangot Saganaba Tok Pahit Kani Haina Mantri na Fongdoki Siri Khamsan Hai Ziribam Sokotana Manipur Sokot Payaroi Handaki Irang Asida Ngamkai Shahar Wariba Ziribam da Palm the Todo Amata Tohandana Nungsi Sanan Lerambagadamak Mantri Miamu Tagat Pongdoki Ziribam da Mobile Data Internet Getting but Tamlibasi Loktok Bagapamasu Mantri na Fongdoki Phase 3 haidana foot taragat nipan dagi tadana pakpa aduga michindan wena singada lambi kendra wise da jiri dana kwaidagi hen hapsare lambi manga amadi kilometer tara kren sangi thong manga amsu yawi punna kilometer 29 point some koi pende swai 3 sida hapsare aina jiri si aduki matik nuksi jabagi manam jiri nasi thoiba amna thoning daba irang sida jiri da jatunda kundamina diba sumba jaga sida kari makhalam tagi tension leitana communal right kari kaigum da leitana nusi chanana leiba peace committee na sidbi rakanda jisi peaceful atmosphere mo thambase mase kalak sei ai mase na message of piningi jiri da peace committee silis maina jaga jaga di sidbi rakanda nusi chanana leina ba koi tungi generation da afaba manipur mo ina ba message bi Tungda Siri Khamsanna Bidanagar Multipurpose Sports Complex ta sangjapam logduna leriba singasu unaduna wari sanaki Bishnupur District Police Namasung Manga Subasik Regiment ke punba kangbu amana ngasayu angan bada Moirang Police Station gi manung chanba Uyumakong Kulgi manakta thibomba gi tabak chatabada Nongmay amasung bom yauna Kusukulai kaya marum pagatlay Kusukulai singadu Labuk taba lambi amagi nalada gi fangkibani Kulai singadu gi manungda SLR rifle ama carbine ama hand grenade mari smoke bomb ani twins ki para bomb ani yauri Thaudo asigi matana Moirang Police na case ma lokatuna makata na thijilli Academic session listening ni kulumda kunmari ke oina Manipur da lairiba school singa samdok laba academic calendar thokre education ki director na thok pacherol magi matung inna school singi final exam January 10 dagi kunmanga phawgi manungda pangthok kadabani hairi winter vacation na January 16 tagi February 13 phawba aduga parikha gi fall na February manga phawgi manungda haidok kadabani serol aduna makata na hai ing kumjali singani kunmari session gi admission gi thabak na February 13 tagi tara phawgi manungda pangthok lo matung class na February 12 dagi haugadabani Higher secondary examination na February gi loirak pasayol da duga metric parikha na March gi ahum suba sayol da pangthok lagani masig matakta lagliba ningthaukawa nimit thasi kundagi hauraga mathang sahi gi January 13 phawba Rajasthan Labour School sing kabagi matam ayuk pung 9 dagi oigedabani hainasu serula sina makata na phongdokli Sarkar na lokal libana wo khongthang asigi matang da All Manipur Students Guardian Organization gi General Secretary Sograkpam Sumatina Akasvani Imphal gi Paukangbuda asumna phongdokle
2023-24 gi session da academic calendar asi ahomba khara leirani haina order ama thokpa si all Manipuri student guardian organization na taram no boi adubo akhoi higher secondary gi examination si last week of February 2024 onwards tawgani haibani aduga high school leaving certificate examination sina third week of March 2024 dagi hogani haibani masidai sida SSLC examination si third week of March 2024 dagi hauwa haibase masi yamna thengmalli hanagi leiriba khoi gi examination gi system masisu higher secondary gi examination haugraba matung sangabada nomineni humni gapta high school leaving certificate examination se dum mahusa dagi hauna pangthoktana lai aduna masi matamsi masi madi kharangang khatna tawhaningi Kaksing gi MLA Mayang Lamam Rameswar ngasi Sekmai Turel mathakta saba Kaksing ithai maru dam da chatuni yangsin kre khongchat adu Sri Rameswar na hai lobuk sing da sahi chupa ithai lakhong gi khudong chaba phangna ba samjinna ba honaragani ithai lakhong asigi nak yat lam khopchin bagi thabak tawidana basu MLA na mari lena ba sing da appeal tawki Malem gi diabetes nomit palan ngasi Imphal gi Sagolban Bijoy Govinda Mamang Laikai da laiba Saido Club ta pangthokre thoromadu saruk ama oina National Urban Health Mission gi makhada Ayushman Health Mela masu pangthokki Imphal West Imphal East amasung Thobal jila da hayeng ayuk pung manga dagi numidang pung tara phauba curfew komthokani aduga Bishnupur amasung Kaksing jila gi oina di ayuk pung manga dagi numidang pung nipan phauba curfew komthokani pau gi marak thatna aten break ama HIV हाइबसे लंबी मरी खक्तदा मियोय अमदगी मियोय अमदा संदोकपा ngami अहानबदा HIV पॉजिटिव ओइरबा ममा मपा सिंगदगी मसा सिंगदा अनि सुबदा सखंगदबा मियोय सिंगा कंडोम यावदना युम्बानबगी मरी थंबा मतमदा अहुम सुबदा मी अमगा यतुम सेरिंज वाइना दुना सिजनबा मरी सुबदा अना लाइंगदा ई काप मतमदा HIV टेस्ट तौदबा ई कापदगी HIV ka sagon na hingliba miyoy singbu tathita oina natraga hanthana yengloidabani imung manungda mahi tampham sangda amadi thabak sufamda karigumba HIV ga loina na hingliba miyoy singbu makhoi gi HIV gi status na maram oiraga tathita oina tawduna hanthana yenglamba thoklabadi HIV and AIDS Prevention and Control Act 2017 ni makhada chairak phangbai HIV AIDS ki maramda hena ko pamaral khangnabagi damakta AIDS toll free number 1097 da call to biu Pauzenjariba Manipur State AIDS Control Society. Tabiriba Pawasi Akasvani Imphal dagini. How Kevin Nini da Manipuri mapam ayambada nong chubadagi lorok pantashida, low sing lokpada kudong chadabakaya mayuknari, nong asina kaudok lablopam kaya, swatkibadagi, Pau Yaiba Yadaduna Leire, Imphal East, Imphal West, Bishnupur Masung Kaksing Jila Singda, kaudok lablopam kaya, nong chochin badagi kudong chadabakaya mayuknari. Ukrul Kamjong Technopol None Masung, Tamelong Jila na Singbadasu, nong asina low lokpada kudong chadabaton batanatana, ingbagisang henjilak leheri. Thobal jila dasu nong asina low lokpada kudong chadabakaya toale, masigi matang da paudam ama. Haukiba nimit ninirom asida leptuna churukpa nongna Thobal district ki mafam kayada law yaina bagi khawdologa thamba lawpham amasung yaina bagi paiduna thamba phawai kaya ising thumjinduna lawmi sing kudong chadaba mayoknare banmayai haukiba nimit 15 rom gi mamangda lawpham ayamba law lokpa yarabasu law yebinaba khulang phangdaba amadi yainaba machine marang kaina leitebana maram oiraga law khawdologa amadi paiduna thambani adubu laibak thibadi handakki matam chadana churukpa nong asina leptuna churukpa maramna khawdoloba lawpham amadi paiduna thamba phawai kaya ising thumjalakkhibani hojik churiba nong asina lepkhrabadi lawmi sing afaba oigani karigumba makhatana churuklabadi lawmi sing hena kudong chadaba haibadu oiragani akashbani Imphal gi pawgdamak Thobal dagi Shubham Binoy None District Headquarters amasung masigi akoibada laiba khul singda hojiksu electric fangdaba numit humni surukpadagi miyamgi mahusagi punchira chawna khudong chadaba thokle hari aikhogi pawmina hai mai phangdaba sina bank ki thabak thorum singda khudong chadaba thon batana tana e pawgilamda thabak tawriba singna paw thadok thajin tawbada su khudong chadaba kaya mayoknari mari lenaba authority na awaba si konana ba thabak lokhat pinaba mafam adugi miyamna appeal tawrakli
Refund issues and filing of updated income tax return haibihiramda nomagi oiba awareness program amangasi Imphal Rims Hospital pangtokre income tax circle Imphal gi deputy commissioner Haridas Rajkumar yauna lammasida khang hairiba miyosingna miyamna thengnariba khudong chadaba sing hantanabagi matangda marik chumna wangangki thoromada the Rims ki director Professor G Sunil Kumar Sharma yauna hospitals ki doctor nurse amadi staff singna saruk yaki Imphal East ki kaibi sanapata laiba Yaibi Land Children Home da Manipur Youth and Students Union Maishugi anirak subumapok kumon palan ngasi pangtokre masig loinana union asigi maikedagi Children Home asida chana thano palung kaya sumating pangki amadi angang singi damak sakle namasu sinki hiramasig matangda Manipur Youth and Students Union gi President OIDB Wahengbam Tanuna asumna hai ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯑꯃꯅ ꯑꯃꯒꯤ ꯑꯔꯩ ꯑꯔꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯐꯨꯔꯨ ꯀꯥꯡꯂꯨꯞ ꯅꯥꯏꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯇꯨꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯉꯥꯛꯃꯤꯟꯅꯁꯤ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯖꯕ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ Tamenglong Mini Secretariat Laiba Conference holding as Zilla Deputy Commissioner Dr. L. Angshim Dangsawana Midday Meal Yangshina Nabaga mobile app aman launch tawkre app asi District Administration Tamenglong na pilot project ama oina paikatuna hangdokpani Thormadu the Wangam the Deputy Commissioner na hai nauna hangdok leba app asina school singda midday meal pijabagi matang da aranba tawbasing khangdokpada lahillagani None Jilla gi Khopum Tampakta Laiba Gaidim Zangda U Subagi Vocational Training Center am hangdok na bagidam ngasi Assam Rifles na U Subada Sangba Khusu Khulai sing mateng pangkre Thormadu the Khopum Area Bilas Authority Council Chairman yauna miyoi nipu humdoina saruk yaki Amaromda Kamjong Jilla gi Khayang Khulda laiba sarkar gi high school amada ngasi Assam Rifles na mahiroi singda mahi masing tamar sang polam sing mateng pangkre Ukhrul Jilla gi Poi Village laiba Mukabi Primary School dasu ngarang Assam Rifles na sinduna mahiroi singi layak pa sangdam na ba mapangtokki None Jilla gi Khumji Bazar nga si Jilla adugi oina ihan hanba mega shopping mall ama hangdokre Thormadu the Raj gi Travel Affairs ki Director Hana Kamayang na sangnar ba mi kya sarkyaki Sahita Thaupanglop Sathauglop na sahi ani lairaga piba Thiam Lyric Masa International Award lising ani kulhumdoi Myanmar gi Mandalay dalaiba Furai Latpam Chandra Kumar Sharma da piragani manasi Sathauglop linkat ki biga sahi kun farak pagamari lenana thasi kun manga da pangthokadaba thorum amada yanthokani hairi Sindam sang kauba waring amasung puningi ithil kauba sairingi larik ani ngasi Imphal gi Manipur Press Club ta phongkre larik ani asi Naurem Tamu Debina ibani Kuntra Teres Suba National Games the Sark Yaruba Kaksing Jilla Giman the Labor Sanarishing Opagi Thorum Amangasi, Wobogai Lamkai Bazar the Pangtokre, Kaksing District Olympic Association of Sinner Pangtoki Bathorum the Sanarishing Bupuning Togopoina, Assam Kudol Sing Supiki, Akas Bani Imphal Pau Tabiri. Rashtrapati Draupadi Murmu ngasi New Delhi the English singani ni putaret phawbada aerospace amasung aviation haibihiram da nomini chatagada ba international conference kam exhibition hawdokre Thormadu the Wangang the Rashtrapati na hai Bharat ki Gaganyaan amasung Aditya L1 mission asi space kilam the Bharat ki tawbung ama sakti sing utpakhaktana tana malem the lairiba miyoi khunai gi oina chawna mai pakpa ama oige doribani Mahangna hai Bharat ki aerospace sector asi matam chunaba maungda semdoktuna ngaksel amasung transportation gi mari lena hiram singda leba asigi masak matum tana sangatpagi khongthangda sangsilakli Aroi badamaru yo pau amuhanna Rural Development and Panchayati Raj Mantri Yumnam Khyamsana Jeribam the Pakilib Saukat Thorangi Tabak Sing Satuna Yangshin Bahukre Bishnupur Jilagi Uyumakong Kul Manaktaki Security Force na Nomai Aniyaw na Kusukulai Kayamarum Pagatlay Sarkar na Thokibana Hukumamana Mahiloishang Sing Ningtawkaba na Mitigay Pung Mapanigi Larik Tambahurgani Sahi Parikyana January Taradagi Kunmanga Pawgi Manung the Pangtoklagani Haukiba namit the nong left in a chubbergi low lock but a lomisin a kudong chadabakaya mayok nare amasung aerospace amasung aviation ginam nini shatagadaba international conference come exhibition Rashtrapati Draupadi Murmu New Delhi the Haudokre Paulo Jari